ngasi ing kumja lising ani kunmari jungi kunmari nithokaba numit asida ayakna khwaigi mafamda thamjagadoriba asi ayakna mamang haukiba nahan tang kunithoi thangja numitta pathok sakhiba wareng Manipuri matam isaigi angakpa lamyanba ngangbam nimai haibadubu ibiramba laiwoibi khraba Yambung Rk Bidur bu khwai mayamna chaurakpa masak ama khangbinanambagidamakta Yambungna nongabi khiba 9 June 2021 gi matung numit mangani gi matung akoigi 14 June 2021 ningthokaba numita ayakna akoigi Imphal da nuti gi phongba sanalepak pauchegi mayai kalamda ijagiba Yambung Rk Bidur Singhagi Smriti da Kachaba Sajanjali haiba akoigi khuri adu pathok sabani masibu tabigadoriba khwaigi mafamda sanathongi manindra konsam ayakna ahanbada nolukna khurumjari Yambung Bidur si akoigi saklon yambani mayamna khangbi gidragasu lam kayada kala maru oina Manipuri kala sanskriti amadi sahitya gi lamdadi akoigi miyoi kaya amabu thinduna liching biramba akoi maikai takpiramba adugumba yamna mamal naidraba miyoi amani mahakna hingbiringai matam akoigi 2000 da Manipur Film Journalists and Critic Association haiba ama MFGCA haiba ama linkali Yambung makna akoigi founder president oibidana adu matungdasu oibidana adu Manipuri film gi oinadi akoigi ahanba Manipuri film matamgi Manipur tholakhiba matamdagi hongna Yambung si akoigi yamna Manipuri film gi maikai takpiramba adugumba miyoi amani mahakna leihidaba Yambungna leihidraba matung olakpa chahi June 9 2022 da MFGCA hariba Manipur Film Journalists and Critic Association hariba loop asina sinjaraga ahanba first memorial observance of Rk Bidur haidana amakhak akoigi wangkai yonglan leirakta leiba maichau taret sanglen haiba sidaista akoi pangthok sakhi hariba thorom asida Yambungga naha oiringadagi yamna luna channa tinarakpadagina ngasi akoi aroiba mikut phawba akoi I pau tatnagidaba akoi thadoknakhidaba adugumba marup mayamne khwai mayamna thoidok hendongna sakhangnabiriba malemgi theater guru Ratan Thiamna athoiba lengbirakpa oiraga Yambunggi maramda wa ngangbirami adugi mathakta akoigi Thonajam Kishore Chan Singh matam amagi film activist amadi akoigi Imphal Cine Club ki member oibirambanasu Yambunggi maramda ngangbirami aduga Megachandra Kongbam hana akoigi mamangda makwaina DIPR haiga khangnaba Information and Public Relations Department akoigi director su oibiramba aduga Manipuri film gi film activist amasu oiba national gi thakta film critic amasu oina maitai masa singi marakta ani suba oina akoigi 2015 da National Film Critic Award oina SWARNA KAMAL hadi Golden Lotus Award phangbigiba adu Megachandra Kongbam nasu special talker oina thoram tu da wangang bikhi ahak isamak nasu akoigi matamdudadi MFGCA gi president ama oina thoramdu ai preside tawjaki ainasu Yambungga ningjingjaba Yambunggi mafamda kachaboina ahak Yambungga loinana kaya pabung Bijayanta Kumar Sharma theater guru Ratan Thiam Nongmaithem Oja Professor Tombi na chingba kaya ga loinana punsigi kangong lomdaba mikup kaya loinagiba kaya singi maramda ai thamjaki adumain tawduna tawjagiba function sigi matungda MFGCA na Yambunggi life and work akoigi Yambunggi pungsi amasung thabakta yumpham oiraga achauba seminar ama sinnanaba warep nadana leijarabani adu Manipurda oireiba hujiki oireiba phibam masina sinbagi numit lepa ngamdadana leirakpani haujikti ayhak isamakna akoigi MFGCA gi president oiba oijadragasu yamna ichang thauba inaw Manipuri literary activist akoigi kwaina khangbiraba akoigi
AC Netrajit inauna president ore makoina su yam kanna hauzik honari Yambung RK Bidur gi maramda achauba seminar ama pangthonabagi damtam adugumba seminar do pangthol taragadi Yambung gi maramda mamutana khwaigi mafamda thamjaba ngamjaramgadabani adu ngasi thamjagadoriba sidi chaurakpa kharadang Yambung gi masak o RK Bidur haise chumba oiraboye haba khangbinanabagi damakta ehakna akoigi ijagiba khabarda ijagiba Yambung lei kidabada ijagiba wareng adu pathokchagadoribani adu maraksida wafam amana aikoina MFJC na sinjagiba first memorial observance of RK Bidur haiba thorom asigi backdrop ta aikoina Yambung gi layek ama akoi sizinajai masi sizinajarbesi Manipur gi phawraba layek pa songkha pabung RKCS haina khangnabigiba gi machanupa koi songkha pabung gi khudung endana amuka hena maming chatliba maming leiriba koi RK Budhimantana Yambung leigidaba Yambung Bidur leigidaba matamduda yekpire haraga akoi social media da thagat pirakhibadagi ayaba lawjaraga ehakna khabarda ijagiba wareng adumaktadasu aduga akoigi koina pangthokchagiba thoram asidasu sizinajabani masigidamakta akoigi MFJCA gi maikaidagi amachung ayaki lanai maikaidagi RK Budhimanta akoigi kaisamthongda leibibabu akoigi tawbimal khangba uchari adu ayhak hojik khwaigi mafamda ayhakna Yambung RK Bidurna akoigi leibigidaba June 9 June 2021 da leibigidaba matung numit mangani gi matung 14 June 2021 ningthokaba numita sana leipak pausigi mayai kalamda ijakiba wareng Yambung RK Bidur singagi smriti da kachaba saranjali haibadu ai pathokchage COVID laichat ki manung asida awaba nangnariba ningamdabagi maichak khangnariba asi ithanta natte Malayam da leiriba mipum khudingmangni haiba khangdaba natte aihaki woinadi ningam jadaba haibabu haukiba megi tang kunthra adu aigi ipa sakpiramba iyamba ahal tajau leikhidabagi kumon phiroi numitni adubu aihakna hojik leijariba mafam asida COVID laichat ki oikhiba phibam na tajau gidamak leimana ama kaccharuba ngamkhidre asigumba awaba amasung ningamdaba kayagi chekheng marak asigi haukiba tang mapan gi nungthildani Yambung RK Bidur taibang thadok pikre haibagi pau takhibadu aikhoi khwaina ikai khumnajana amasung nungsijana Yambung haina mingau jakhiba Yambung Bidurna leikhidaba asi Manipuri kala sanskriti amasung sahitya apunbagi oiba miyengdadi khwaidagi chawba thogoloi ama mangjabani Manipuri film gi oibada yenglagana matam kuinadagi Dhruva Tarago Manipuri film gi maikai taklamba thawamichak amana kenkhiba pangkakni Manipur Veteran Cricket Association gi na mapi mapa sakna senabiramba ama mangjabani aihaki famdana matam chupada manaugi damak lepiramba iyamba mangjabani 1979 dagi 1993 fawba aihak sahi tara marirom sarkar gi tolop saba thabuk macha amaga langphaida koichat chatna leijarambadagi isana pamjaba punsi hingbagi asengma mahau phangnabani khanjakhiba thamoi ithil amana liching lakhiduna tolop saba thabak thadok lamlaga imphal thoraktuna thagi chepong sanathong May 1994 dagi phongba hoki June 2008 fawba leptana phonglamba sanathong thorang likhabe matam October 1993 dagi akoi March April 1994 aduai phawbada Manipuri kala sanskriti sahitya itihas sana khotnabana chingbagi lamda aihak khangna chana jaba oja guru maruk mapang kana ama phawba Manipur da leijaramde aihaki haibabu 1992 da aihakna Mizoram gi Aizol da leijarengeda Mizoram dagi chapu khomba lakpi khibada thengnaduna Shakhangna jakhiba Oja Bahadur khaktani Oja gi matengdagi Oja Bahadur gi matengdagi sanathong hodokpa ngamjarakhibani Oja Bahadur na lamjing bibadagi Oja Sri Elangbam Nilakanta Professor Numaithem Tombi Pabung B Jayanta Kumar Sharma na chingbadagi hauraga Manipur gi masak nairaba Oja Guru Singh kaya amadi
मागी लमदा थोइदोकनरक्लबा नहारोल मरु मपांग कया अमा मथंग मथंग सखंग नजरखिबगी लाइबक फाबा फंगजरखी परिंग अदुदा याम्बुंग बिदुरसु याउबिरखी सनाथोंगी ओइनदी साहित्यगी लमाइसिंगदा हाप सैरेंग वारी मचा अमदी फागी जुगाइसिंग नत्तना अतैदी फना ममिंग लैरबा अयीबा मियोइना ईदुना पिबिरक्लबसु हापलमदे मतम मतमगी ओइना करी थादा करम वारेंग हापा हाइबदु ओजासिंग तानादुना लेपलगा मदु इबिनबगीदमक्ता कना कनादा हाइजरुगनी हाइबसु लेपलमी इबियु हाइजरुगदबसिंग अदुसु फर्स्ट सेकेंड अमदी थर्ड प्रिफरेंस खाइदोक्तुना लेपमी अहानबा हाइजरुबा मियोइना खुदोंचादबदगी याबिरक्तबा थोक्लगदी अनीसुबा मियोइदा हाइजरुई अदुगुमना लाखिबा सनाथोंगी खोंचत परिंग अदुदा 1996 की नवेंबर 19 ngangbam nimai celebration committee ya school na ahan boina sinduna Manipuri matam isai gi lamyan ba ngangbam nimai gi 76 suba mapok kumon thorom imphal gi MDU hall da pangtokki thorom adu yauru badagi December gi sanathong da saisak pa ngangbam nimai gi maramda wareng ama yauhan ningduna oza professor Nomaithem Tombi da gida chattuna tana zarubada Yambung Rk Bidur gi maming takpirakhi मधु अहांगना याम्बुंग बिदुर की ममिंग ताबा अहानबा नुमितनी याम्बुंग बिदुर की मरमदा ओजाना ताकपिरखी कल्चरल फोरम मणिपुर ना फोंगबा रितु चेफोंगी एडिटर 1972 दगी 1974 अमसुंग 1974 दगी 1976 फावबा कवि लाइसरम समरेंद्र का पुन्ना ओइमिनरंबा अदुगा 1976 दगिना 1978 फावबा मतंता ओइरंबा मिओइनी सॉरी नहा ओइरिंगदगी याम फजन इरकपनी अमरोमदा थिएटर गुरु रतन थियामगा कनाडादा लैरिबा अहानबा मैतै मचा कनाडियन सिटीजन थोकचोम मनिहार सोनी की नहा पाखंग मचा ओइरखिङैदगिना लूना तिनरखिबा अदुगा याम्बुंगना नोंगा बिखिद्रिङै मतम फावबदा ई पाउ तन्नरमदबा चानबा मरुप मपांगसिंनि हाइबसिसु अहाकना कोना थेंनजरखिबा थौदोक कयादगी खंजरखिबा वाफमनि नवेंबर 19 1996 की अयुक्ता ओजा नोमाइथेम तोम्बीना प्रोफेसर नोमाइथेम तोम्बीना अहाकपु याम्बुंग बिदुरगी नोमैबुंग वांखै राकपम लेकाई बिजोय सना लेरक्ता लेरिबा मयुमदुदा पुबीदुना चटखी नुमित अदु याम्बुंग बिदुरगा उनजदुना खंगनजबा अहानबा नुमितनी कया नुंसी चाना तौविरखरे ngangbam nimai gi maramda ibinaba haijaki haraungna yabiduna ibirактuna December 1996 ki sanathongda Manipuri matam isai gi angakpa lamyanba ngangbam nimai haiba mamal naidraba wareng ama phongki Yambung gi angakpa khui gi kalani matam adudagi hongna Yambung Bidur ayaki punchida ayakpu matam pumbada luna chana chenabirakpa yamba amagum loina jarakki चलिबा कोविड लाइचत असिगी ममांग 2019 की मनुंग अक्टोबर फावदे याम्बुंग बिदुरगा अहाक निनी सुना थादोकनखिदे मतम अदुदा याम्बुंगना मणिपुरी साहित्य की अहानबा वारी मचानी लौनरिबा इमा वा तानबगी अयीबा खुथिंग तांखुल नागादगी होरगा डॉक्टर कमल चितोलजित नचिंगबा अंगनबा मतमगी ममिंग लेरबा अयीबा कुमंगागी वारी मचा कुमंगागी खोमजिनबा वारीनी अदुनो हाइबसी अक्टोबर 2019 दा फोंखिबा लाइरिकनी मिंथोनबा लाइरिक अमा याम्बुंगना एडिटर ओइरगा फोंगननबगी टाइपसेट तौबा अमसुंग अयीबसिंग अदुगी समलप्पा बायोडाटा सिंग खोमजिनबगी थौदांग अइंगोंदा सिन्नबिखि अकनबा लॉकडाउन मनुंग खक्तदनी याम्बुंगा खरा लापतोकनखिबा मदुसु हंदक हाइबदी चही 2021 गी हौखिबा अप्रैल 18 दा सिलचरदगी डॉक्टर ओक्रम मेम कौबी इबेमा अमना इबा तुमिल लयु अचुम्बा कौब सैरेंगी लाइरिक अमा फोंबगी थौरम अहाकना सिंधुना इम्फाल की मणिपुर हिंदी परिषद हॉल दा पांगथोकी मधुगी बार्टोन तौबा अहाक याम्बुंगी युमदा चटखी अदुबु लाइरिक फोंगदबा तांग 13 गी नुमित अदुदी नहारोल साहित्य प्रेमी समिति इम्फालना सिंधुना रामजी प्रभु की मांडोपता पांगथोकदबा मणिपुरी नॉर्थ संकीर्तन की सेमिनार दा फैजोम पुम्या छेतुना अहल सारगा याउरुदबा याद्रे हायरखी अदुबु अप्रैल की
tang mapan haibadi larik phong bana tang 13 da phonggodabni adu phongdringegi mamang tang mapan gi ayukta aigida phong sariba samosa hotel dagi leiduna puraklaga larik phongbogi thoramda yauroidabagi waroudana ba aibu thembiba laklibani haiduna lakpirami maduna yambunga ehaka punsi aroiba thengnaba oikhre kharani mamangda yambungsu itaim sisu covid na maram oiduna hospital da lei haibagi pau taki karisu tawbo ngamkhide tha sigi haibadi jun 2021 gi tang mapan gi nungthil dana yabung leikhidabagi pau yambung gi smriti da sradanjali oina ningsing warol khara asi thamjaba natana karisu tamjaba ngamjade Sahitya isai jagoi theater film sana khonamuna chingba hiram kayaga khoida jana samnajaramba yambungna taibangda pangbiramba singdi samlamna panjabani mapung phana panjariba nachade The Cultural Forum Manipur Imphal Manipuri Sahitya Parishad Imphal Art Society Manipur Imphal All Manipur Veteran Cricket Association Imphal Naharol Sahitya Premi Samiti Imphal Manipur Film Journalists and Critic Association Imphal ade Imphal Cine Club Imphal haibana chingba loop sing asigi akoigi live member oibibata natana akoigi achangba thodang kya lawiramba yambung ni aduga MFCC haibadi Manipur Film Journalists and Critic Association gidi mathakta su panjakre yambungna founding president ni marakta su kaya president oina thodang yabirambani adu yambungna hingbidengayda larik khara iduna phongbirami larik sing adudi akogi 2021 da December 2021 da wakal machu saktam makhal laidana larik ama akoi phongbirami akogi adu masigi larik asi Nipan Suba Manipur State Film Festival 2013 da Best Book mana adugi mathakta Writers Association Manipur Kakching nasu 2018 da akoigi Best Book akoigi award pibi dana sakang bi khiba ikai khumnegi adumba larik ni adui matungda 2012 December da miku kharadang haiba wari machagi larik amasu iduna thambirami adugi matungda ahum subada kaunakhigadra haidana atenba punsi saktam sing haidana December 2013 da phongbirami hairiba akoi kaunakhigadra haiduna isi yamna nungsiba pabadasu yam nungaiba akoi Manipuri khunaida Manipurgi khunais deista mayamna khangbidragasu magi lamda kayumba ama natraga ama thodang yadana dan tawbiramba makhoi thodang jing adu natragadi khoi khunai asi ngasi mapung phariba sumna pharoidabagi mawongda leiramba mioi kaya amagi tentak pa punsi wari yambungna thengna hoba singdu ibiraga thambirambani yamna pabada nungaiba kainoni lairik ni ai mari subada akhoi amargi chithi haidana kabi laisram samarendra oja laiyoi bi khraba oja laisram samarendra akhoi pongnapam pauseda akhoi numit 15 khudingi he amargi chithi na heng irakpado hobudagi na loi phau khomjillaga yambungna editor oiraga athaba lairik ama January 2019 da puthokpirami ade manga subadana aihakna mathakta panjakhiba warini adu nong haiba akogi Manipurgi yam nuksiba wari macha jingni ahanjingna ibiramba wari macha ajingni October 2019 da phonggibani adugi mathakta yambungsi Manipur Film Development Corporation matamama akoi MFDC haidana hojiki society ondringai da laibiramba sina Film Activist Award 1996 piduna ikai khumnabi khi agi Directorate of Film Festivals New Delhi Ministry of Information and Broadcasting India akoi 56 akoi National Film Award 2009 da akoi Best Critic Award SWARNA KAMAL Golden Lotus Award pibi dana yambung si sakang bibaga loina ikai khumnabi khi masina asugumba Best Critic Award National gi thakta SWARNA KAMAL phangbasi yambungna maitai machasingi marakta ahanbani ani subadana ai mathakta panjakhare Sri Megachandra Kungbamna 2015 da phangbigre adagi ahum subada Chandra Sakhi Laisram Chumthang Sahitya mana
warengi damakta Sahitya Seva Samiti Kakchingna 2014 da pibidana Yambung RK Bidur bu sakang bibaga loinana ikai khumnabi khi mari subada Jananeta lifetime Jananeta Irawat lifetime mana 2016 su Sahitya Seva Samiti Kakchingna pibidana ikai khumnabi khi adi manga subada Hizam Romani Memorial Trust Hizam Romani Award 2018 su Yambung da pibidana ikai khumnabi khi aduga the Writers Association Kakchingna amu Literary Award 2017 pidana amu Yambung RK Bidur bu ikai khumnabidana sakang biki adugi matungda Yambung si North East Theatre Organization neto haina khangnaba akogi organization asigi akogi jury members jing oibirami akogi folk play jing gi competition jing da jury member oibirami 1985 tagina 90 faw leptana adagi room hall theater na pangtokpa folk play competition jing da su 2014 15 16 16 17 akoi jury member oibirami film forum Manipur amasung Sahitya Seva Samiti Kakching na sinba film festival da 2016 17 gi jury member oibirami Directorate of Film Festivals New Delhi Ministry of Information and Broadcasting Government of India gi su akoi gi film festival da jury member 2010 da oibirami atai Yambung si Imphal da nuti gi pongiba pongna pham pause ai gi sana thong da su ibiramba adagi Guwahati da gi phongba ise ma agi atai akoi film gi kari gi theater ga mari lainaba sangstan singna matam gi oina puthokpa akoi gi kaino singda akoi gi souvenir singba se phong singda maman yamlaba maru oina akoi gi film ga Manipuri film ga mari lainaba mamal naidraba mamal yamlaba wareng kaya adum leptana ibiramba Yambung ni thambirami Yambung si yam Urdu ja ngaujaba adugumba mioi ni adu punsigi ningsing jabada laiyoi bikraba pabung B Jayanta Kumar Sharma Serangba adagi Yambung adagi theater guru Ratan Thiam adagi akoigi professor Nongmaithem Tomina chingba mayam pullaga aihakna aihaki sanathong office kai sampata lejarnginda punbiraga tawkhiba kaungamdraba punsigi kaungamdraba thaudok kaya akoi ningsingdana leijahori ngasisu sini haiba wafam sing kharasi aina khabarda Yambung leihidabadu asranjali oina thamjagibani adubu matamduda yamna penja khidabasi Yambung gumba farju patrasu national gi thakta best critic award golden lotus phangba adumba Yambung gumba mioi amana leihidaba matamda Manipur sarkar gi maikai dagi mari leinaba department haidi film gi kari leiri mokoina cherol amata orsu thoktana taurna akoi tasengna toksinaba oi targasu cherol tangna awawa phongdok chari gaiba phongidaba masi akoi gi oja mayamna khangbirba Padmishri akoigi GC Tongbra oja Tongbra na akoigi 1996 ki June 3 da leihidaba matamda su Manipur sarkar gi maikai dagi karimbawa asadumba awawa phongdok chari gaina cherolam bok thokida madu ai matamdugi akoigi sanathongi editorial da ai fajana ijagi adugi matek amtang panjaro taseng na ngaklibadi mathaki wafam sing asi Manipur gi chief minister amadi atai minister sing amasung governor na khangragasu art and culture bu sinabireba mantri mohdoi nadi khangpham su khangdafam sukthok thoktabani ta ni khangde pa ni khangde layo khrabagi imung manungi awabada saruk jari haiba wahai ahu marita orabasu phongdok pibam thokpani haina ai ijagi bani madumak Yambung Bidur gumba mioi amana leihidaba matamda ajo ai tasengna haijaning bani adu ju panjagi bani masini Manipur da tawribse ada Yambung Bidur gumba ama chatkhare adu magi khongul mamidi munaidana lehoragani haina ai thajajai aduna madugumba Yambung gi hapu manaw dona luna tawbiramba Yambung RK Bidur na ki mamingna akhoi malemda Manipur gi leimaida Bidur kowa RK Bidur kowa mioi man leiramina haiba khungul mami ama
ताहनबिरम बासिदा खजिक्तंग ओरबसु मचेत अमतंग ओरसु अरंग मचेत पीबा ngam jabagi pandamda thamjariba ngasigi wafam masi matang aswaida ai loisinjage tabiringba khwai puno ku mafamda sanatongi manindra konsamna amuko so hanna nolokna khurumjari